ꯄꯨꯟꯁꯤ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯩꯇꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯊꯥꯗꯧ ꯗꯦꯂꯤꯒꯦꯁꯟ ꯀꯨꯀꯤꯁꯤꯡꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤ ꯖꯥꯂꯤ ꯅꯣꯠꯀ ꯀꯣꯟꯅꯅ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯖꯥꯂꯤ ꯅꯣꯠꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯏꯁ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯝ ꯑꯃꯅ ꯕꯁꯤꯟꯊꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯦꯍꯥꯔꯕꯥꯔꯤꯗ ꯂꯩꯕ ꯑꯣꯗꯤ ꯁꯣꯔꯨꯝ ꯃꯅꯥꯛꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ Hyundai i20 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ DL4CAX0800 ꯑꯁꯤ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯅꯤꯗ ꯂꯨꯄꯥ 500 ꯆꯠꯄꯤ ꯐꯦꯛ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤ ꯅꯣꯠ 63 ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯅꯤꯒ ꯀꯣꯟꯅꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯝꯔꯥꯏ ꯂꯥꯠꯄꯝ ꯄ꯭ꯔꯁꯥꯟꯠ ꯁꯔꯃ ꯆꯍꯤ 15 ꯑꯃꯗꯤ ꯋꯥꯁꯤꯝ ꯋꯥꯡꯃꯌꯨꯝ ꯆꯍꯤ 12 ꯀꯧꯏ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯃꯈꯣꯏꯗꯒꯤ ꯐꯒꯠꯂꯕ ꯖꯥꯂꯤ ꯅꯣꯠ ꯑꯗꯨ ꯗꯤꯜꯂꯤꯒꯤ ꯅꯥꯏꯗꯥꯗꯒꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯣꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯖꯥꯂꯤ ꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯅꯕ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯥꯈ꯭ꯔꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ FNCCꯒ ꯉꯔꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯀꯃꯤꯁꯅꯔ N ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗꯅꯆꯤꯡꯕ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯊꯔꯝꯕ ꯕꯟ ꯍꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯗꯨ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯏꯔꯛꯄ ꯆꯦꯔꯣꯜ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯦ Ministry of Development of North Eastern Region ꯗꯣꯅꯔꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯂꯝꯕꯤ ꯁꯦꯝꯅꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯊꯥꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯑꯥꯒꯁꯠ 6ꯇꯅꯤ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯄꯥꯎꯁ꯭ꯌꯥꯟꯃꯨꯡ ꯇꯥꯡꯂꯨꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯔꯛꯇꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯑꯥꯒꯁꯠ ꯑꯃꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯀꯟꯅꯕ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯁꯦꯝꯃꯤꯟꯅꯕ ꯇꯛꯁꯤꯟꯈꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯍꯥꯠꯅ ꯁꯨꯅꯕ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯇꯅ ꯊꯣꯔꯛꯈꯤꯕ ꯃꯔꯝꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯃꯔꯝꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯀꯟꯅꯕ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯇ ꯇꯛꯁꯤꯟꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥꯔꯛꯂꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯇꯥꯏꯒꯔ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯖꯔꯃꯟ ꯔꯣꯗꯅꯆꯤꯡꯕꯒꯤ ꯃꯃꯤꯡꯗꯤ ꯄꯟꯗꯦ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯅꯥꯒꯥꯁꯤꯡꯅ ꯄꯜꯂꯤꯕ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯂꯩꯇꯦ ꯃꯁꯤꯃꯛꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯥꯟꯕ ꯐꯤꯚꯝ ꯑꯃ ꯁꯦꯝꯒꯠꯂꯦ ꯅꯠꯇ꯭ꯔꯒꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯃꯔꯣꯝꯗ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯁꯥꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ FNCCꯅ ꯀꯨꯀꯤꯁꯤꯡ ꯆꯪꯍꯟꯗꯅꯕꯒꯤ ꯃꯇꯥꯡꯗ ꯀꯧꯈꯤꯕ ꯕꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯀꯃꯤꯁꯅꯔꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯣꯒꯤ ꯋꯥꯡꯃꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯂꯝꯕꯤ ꯁꯦꯝꯂꯝꯕ ꯇꯥꯔꯕꯗꯤ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯥꯖꯨ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯅꯣꯒ꯭ꯂꯣꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯦꯝꯞ ꯑꯃꯗ NSCN ꯑꯃꯗꯤ ꯑꯜꯐꯥ ꯑꯥꯏꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯜ ꯂꯝꯕꯨꯂꯦꯟꯗ ꯐꯨꯠ ꯄꯥꯠ ꯁꯨꯃꯥꯡ ꯑꯣꯟꯊꯣꯛꯂꯝꯂꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯁꯤꯁꯨ ꯏꯚꯤꯛꯁꯟ ꯗ꯭राꯏꯚ ꯆꯠꯊꯕꯗ ꯐꯨꯠ ꯄꯥꯠꯁꯤꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯨꯃꯥꯡ ꯑꯣꯟꯊꯣꯛꯂꯝꯕ ꯊꯦꯡꯅꯔꯦ ꯑꯦꯛꯁꯀꯥꯚꯦꯇꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯁꯨꯃꯥꯡ ꯑꯣꯟꯊꯣꯛꯂꯝꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯀꯣꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯃꯐꯝ ꯀꯌꯥ ꯑꯃꯗꯅ ꯑꯦꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯄꯨꯁꯤꯡꯗ ꯑꯦꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯅꯕ ꯈꯪꯍꯟꯂꯝꯈꯤ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯌꯥꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯃꯣꯂꯦꯁꯀꯤ ꯃꯄꯥꯁꯨ ꯐꯨꯠ 15 ꯍꯦꯟꯅ ꯇꯥꯏꯜꯁ ꯊꯥꯖꯤꯟꯗꯨꯅ ꯂꯅꯥꯏꯒꯤ ꯃꯑꯣꯡꯒꯨꯝꯅ ꯐꯨꯠ ꯄꯥꯠꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥꯡꯕꯨꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ
makoi sit nana laothokjage harakpadagi eviction chatpa kangbu aduna minungsigi mityengda yenglaga yabiramki hayeng phawbada laothoktragadi kothokani hairi. Ex-Vice Chancellor of Manipur University Professor Hizam Tombigi Sagolban Tera Yengkhom Nairakta Leiba Mayumda Sakangdabasingna bom thamlamle hairi. SDO Sri Laisram Rosan Singha Kairau Bitranangasi ITV da Pukning Thogotpu Oina Amadi Senmelon Phagatnaba Haiduna Fi Sanaba Machine Amadi Bicycle Sing Yenthokkhre. PMJY gi card sizinaduna free da Sija Hospital da dialysis tawriba patient sing August 13 gi lepkhragani. Prime Minister Jan Arogya Yojana PMJY gi makada Sija Hospital da free da dialysis tawriba patient sing leplagani haina hospital gi authority gi maikedi khangalakpadagi patient yauna imung manung gi miyoi sing kokda khut hapa haibadu oire. Hiram asigi matangda Manipur Sarkarna mityeng changduna PMJY gi makada pending lairiba senfam sing atubada mari lainariba hospital singda pithoktuna patient sing makatana treatment tawba phanganbiu haina ngasi patient singi imung manung gi maikedi phongdokhre. Ngasi press club ta pangthokhiba pawgi mifam amada Sija Hospital da hojik dialysis patient amagi loinabi athokpa malengwan bina phongdokhibada PMJY gi makada mahake mapuroibagi treatment satana sel thumgi awaba kaya mayoknaribani. Mahakta natana patient kaya amagi imung manung sel gi awaba kaya mayoknai. Makoina pairiba PMJY gi card ta sel yauribanina center gi maikaidagidi pifam thokpa senfam sing adu matam sana thadorokkhrabasu hospital singda matam sana pithoktabana makoida khudongchadaba kaya mayoknaribani. CMHT gi oinadi hojiksu makha tana adumak chathari adubu PMJY card पारिबा सिंगी ओइनदी सिजा हॉस्पिटल की माइकेदगी था असिगी तरा तरुक्तगी लेपलगनी हाइना खंगलकलै. मसिना पेशेंट कया अमा खुदोंग थिबा कया मायोकनरगनी डायलिसिस तौबगी पेमेंट असे अमुक्ता लुपा लिसिंग अहुम अमदी मसिदगी हेना लौबा कयासु यावरी. मसी पेशेंट की केस की मखा पोली अदुबु PMJAY कार्ड की मतेंगना मखोइना मतम सांगना लेमना डायलिसिस तौदुना लाखिबनी. Maram aduna patient singna thenagdoriba khudongchadaba kaya asi yenglaga government amasung mari leinaba health department ki makok thongba singi maikeidagi private hospital singi pifam thokpa jiu da leiriba senfam sing asi atubada pitoktuna card asigi makhada patient sing hanagumna lemna free dialysis tawbugi khudongchaba du phanganbiu. Hiram asigi matangda sarkar gi maikeidagi atubada mityeng changduna thabak paikhataba tarabadi patient sing chang naina dialysis tawbak ngamdabana हेना खुदोंग थिबा कया मायोकनरगनी. डायलिसिस असि अमुक अनिरक तौरगा तोकदबा ट्रीटमेंट अमसु नत्ते सही 5-10 हेना ट्रीटमेंट तौबा कयासु यावरी. मसिना इमुंग मनुंगदा सेलगी अचौबा पोटलुम अमसु मायोकनरिबनी हाइना फोंदोखि. पाउगी मिफम अदुदा डायलिसिस पेशेंट सिंग अमसुंग इमुंग मनुंगी मियोय कयासु सरुक याखि. थौबाल डिस्ट्रिक्ट हॉस्पिटल दा अंगांग उनबदा लेखिद्रबी माइबम ओंबी समितागी असिबा हक्चांग लौख्रे. लेहौरिबा इमुंग मनुंगी खल्लगा असिबा हक्चांग लौबनी लेंगाक अमदी मरी लेनबा सिंगा यासिनबा पुरखिबा अमत लेते हाइना थौबाल डिस्ट्रिक्ट हॉस्पिटल दा अंगांग उनबदा लेखिद्रबी माइबम ओंबी समिता मिसिगा मरी लेनना सेमखिबा JSC की माइकेदी फोंदोरकली. ngasi समितागी थवाई याउद्रबा हक्चांग अरोइबा मथौ मंगम पांथोकनबा JSC अमदी इमुंग मनुंगी मियोय सिंगना जेनेम्स की मिरेल संगदगी लौख्रे. हौखिबा निंगथौकाबा नुमितकी नुमिदांगदा सही 32 सुरबी थौबाल टेक्सम मयाय लेकाइदगी माइबम ओंबी समिता अंगांग नुपा मसा अमा उनरबा मतुंग लेखिदबनी. लाइबक थिबा थौदोक असिगा मरी लेनना सेमखिबा JSC याउना इमुंग मनुंगी मियोय सिंगना जेनेम्स की मिरेल संगदा पोस्टमार्टम लोइरबा मतुंग अरोइबा मथौ मंगम पांथोकनबा थवाई याउद्रबा हक्चांग लौबा लाकपदा JSC की चेयरमैन KH मेनाटोम्बीना हाई अथुबा मतमदा पोस्टमार्टम की रिपोर्ट लेंगाना पुथोक्तुना असुंबा वायल फंगनबा होनागदबनी. असुंबा वायल फंगद्रिबा फावबा JSC ना मनिंग हंदना खोंजंग चंगसिनगनी. लोइनना मेडिकल डिपार्टमेंट की अथॉरिटी नसु मिसी असिदा चेनरिबा डॉक्टर अमदी स्टाफ सिंगे मथक्ता एक्शन लौखकेदबनी हाइना महांगना मखाताना फोंदोखि. लुसिंगबा सिंगे अयाबा याउदना कुकी सिंगे महूत सिलंबा सिंग येकनाबनी कुकी इनपी. थादौ इनपी मणिपुर TIM की मिहुत 13 इम्फाल चतुना मैतेगी सिविल सोसाइटी ऑर्गेनाइजेशन सिंगा उनदना वारी सनखिबा थौंग अदो यानिंगदबु उतुना कुकी की लुसिंगबा सिंगे अयाबा याउदना कुकी कांगलुपु रिप्रेजेंट तौनबु होनरंबा मियोय खुदिंगमक कांगलुप असिगी येकनाबनी लौगनी हाइना कुकी इनपीना फोंदोरकली.
Amaromda Manipurgi Yelhomi Singi Apunba Saktam Saganabagidamak Thadou Amadi Maitei Furuki Marakta Wakal Taminanaba Wari Sanakiba Adu Lamdam Sida Ing Tapa Puraknabagi Asumba Kongthangni Thadou Miyamgi Hak Amadi Lamdam Sida Ing Tapa Hanjalaknabagidamak Lepkani Haina Thadou Student Association TSN Phongdokhre Kuki Inpi Manipurna Thadorokpa Serol Amana Hai legitimate oiba kuki lusing singi ayaba yaudana Thadou Inpi Manipur natraga lanai miyoi singna miyam gi mhut sinaba honarak labade makoi adubu kuki singi Yeknabani haina lawgani ing tapa hanjilaknabagi mingda hojik oiriba phibam asida Imphal chatpa haibase aruba wahang amani haina lawi oiriba phibam asida kuki micham miyoi kaya hojik pauba awa saitheng mayoknaduna lairibane miyoi kaya amana mayum makai leitaduna relief camp singda sangjapam lawduna lairibane haibase khampham thoi phangpham thokpa asuma well kaya amasu phangdana lairibani asiguba tanja asida unauthorized oiba dialogue chataba haibasina kuki singi unity karaknaba masa ama oina thokani thajaba mahanba amadi lana pubana ingtapa hanjalakpa ngamloi kuki singna mayoknariba injustice sing asi pukatuna kanglop asigi asengmo mihut singa tasengna wari sanaba mathok tai maram aduna kuki kanglop ki justice safety amadi security ki damak tanduna lakliba demand sing asi kanagumba kharana lamkhangda hijack taunaba amadi samdok sadonaba honarakpada mari leinaba singna thajabiganu haina su kuki inpi ki cherol aduna phongdorakle